Nagaland bom pokhaibada AR gi jawan kya sikhiba amadi khara sokibagi makhataba pauda Assam Rifles gi jawan mari sire kharana sokle hare Nagaland gi sumuke dimada improvised explosive device IED pokhai handuna landarakpada Assam Rifles Barsten mari sirega mayam amana sohon khre haina official singna phongdokre Nagaland gi sumu dekima district ki sokhu behind khangnaba mafam amata Assam Rifles ki gari ama lakpada masak khangdaba singna gari aduda target tawraga IED adu pokhai halakhibane IED pokhai baduda khudak aduda parcel ahumdi mafam adumakta da sikhe amade mayam amana asopa nangkhe asopa sing adu khudak ta manak nakpa hospital singda pukhalaga laikanake asopa singi phibam gi matang da officer singna wafam amata phongdoktuna leire ngarang thokiba thawdo sina seola sigi manung da district adu da thokiba ani suba attack ni ngarang ge pokhai hankhiba du karamba khulai paiba lop singna sathakiba no haiba official confirmation torok leitre amasung kanagomba larholup amatana attack adu gi matang da claim torok leitre haide bom pokhai ba gi thawdo adu gi matong da Assam Rifles amasung Dimapur police ki apun batem amana joint search operation chathaduna thawdo adu da senari ba sing phagan aba thikre mafam adu gi akoib da security ki section thorang hena kan kharhan khre haide CRPF ki Cobra na operation chathabada Kuki Women Organization for Human Rights na khurau thanglakle haide chahi ahum hanjilaklaba Manipur gi tamthiraba lan asigi warasin poraknaba Manipur amasung union dangak na honadringai gi cherakta mitai da on sindula landarakliba Kuki jo singna makhoi ga singda leminarakpa naga singda su khongseb haijilaktuna mihat mipun chatharakpadagi hena sathiba phiba mayoknarakpadagi Ministry of Home Affairs ki ayaba matungina Manipur da nahona deploy tawrakliba CRPF ki Cobra Parcel singna pangtokpam thokpam masagi mathau pangthorakpada Kuki Women Organization for Human Rights na khurau thanglakle Manipur da deploy tawrakliba CRPF ki Cobra Battalion ki Parcel singna thasagi kungani thogi ayok pung ani makharom tarakpada Kangpokpi district ki Bongphajol village da leiba Kuki Jo Council KJC ki joint secretary Daumilal Haukip ki yumda changsinduna thi humbagi thabak chathakhiba bu Kuki nupi singi body asina akanamo ongda yaning da phongdora khrei CRPF ki Cobra Battalion chathakhiba operation adu Kuki Jo Council gi nupi angang singi hak khongaw nabani amasung thaba adu imung adu gi yumbu leitrengai gi tanjada angang singna tumna himnaringai da satharakpani haina sumara sirakle Kuki nupi singi body asina sigumba ahing athengbuda misam gi yumda satharakpa operation asina imung asigi miyoi sing khakta natana miyamda ki akhang amasung psychological trauma mayok nahale haina sumara sirakle Kuki Women Organization for Human Rights na operation asigi mayak to thorakiba cherol amada security person singna phangningliba pandam sing phangnanaba maralajadaba imungi miyoi singda aki akhang mayak na hankadaba amasung miyamgi fundamental rights sokadaba operation satharoidabani haina su phongdorakle loinana CRPF ki Cobra Battalion na sathakiba operation asigi matangda Ministry of Home Affairs na amasung CRPF na marik sumba wafam sing phongdorakadabani haire Leima khong sing mangi Kuki sing na mai thakiba yum sing saba hauragane JCB sizinaduna sengdokpa haure check holakpa haure haire thasigi taramathoi gi numijing ba matong pung amaga minute kunrom tarakpada Imphal West ki Sekpai police na konba Leima khong sing mangda leiba yumbo sing na lanjena duna tongan baruli camp sing da sangjapam lona khraba mitegi yum ahumbu Kuki lamhen tu hen ba sing na petrol hijinduna mai tharamba thodokpu miyam gi lopseng amasung yumbu sing khakta natana lenga ki maikai dagi phawa kanam ongda condemn tawna khraba matungda ngarang thawdo si thokiba numit humni surakpada mai thado khraba yum sing asia mohana sana na ba thabak paikhat pa haukrei mai tha khraba yum sing asi yumbu masa na amohana sajagadra natraga IDP sing gi yum oibanina Manipur lenga ki maikai dagi sabigadra haiba yauna yum sing asi leiriba leima khong sing mangda yumbu singna sangsinduna masa gi yum sing na hongna na sengko sagatpa ngamgadalibra haiba wahang sing thorak padagi mandap yumpham relief game ki assistant coordinator khokho da hanglobada mahanahai mai thado kharba yum sing asina leiriba mafam asi Sekmai Assembly constituency gi manung sanbanina ACS gi MLA na phongdokhibagi batungina nauna sana na ba thabak sing paikhatpa haure ngarang nungthil da mai thado khraba yum sing asigi atia kaya madi fata haudi sing JCB sizinaduna sengdokpa haukibaga loinana yum sabada changba check na singba poraktuna yum saga toriba mafamda thadaba haukre hairake mai thadokraba yum sing ki mahutta nauna sanana ba thorang tarokba asigi progress ngasi phawgi manungda uba phanglaba ya hairake mandap yum pham relief game ki assistant coordinator na wafam si phungdorakpadagi
Sekmai Assembly Constituency ki mamangi lengakta Minister oirangkhiba MLA Haikam Dingoda anawbu yumsing sana na pathapo paikhalakliba MLA ki Local Area Development Fund dagi sagadoribara natraga Manipur lengaki maikai sagadra haina hanglubada mahana hai maina tumna sakbi yum ahumni yumsing asi nauna sagatpagi thabak mahaki Local Area Development Fund dagi su sel khara sijinaraga mahamasagi maikai dagi su puthokani anawbu yumsing sagadoriba mystery singna yumbu masana apama sing next aduna sagane harakhe Namdilong Power Poche Amata Puba Yaro Haina Naga Village Guard na Phongdokre Naga Village Guard Northern Command Makoigi Yeknabada Poche supply Taudiba Musingi Matakta Akanba warning Taure Nepali Muikiana Nagasigi Yeknabada Poche supply Taure Habigi report Kayada Yumpamoraga warning Asi Taubani Haina Naga Village Guard Northern Command Phongdorakle Kuki militants in the Naga Misam Taru Hat Kibagi Asumba Wild Panghanaba demand Tauduna Hokiba May Tarataretagi Satarakiba Inter-district economic blockade pu Naga CSO kiana support tauduna lakhibane Naga Village Guard Northern Command ki maikaidagi ground oiriba phibam sing kupna yengsilaba matung Namdilong Kangla Tongbi gate phauduna karigamba phibam amata da pochai sing pusinaba ayaba amata piroidabani haina khangalakle wafam asi khudaktagi chanaragani hairi wafam asi ki mayakta thabak toropa khudimak Naga Village Guard Northern Command na matik sai haina khandamo ongda serak phanghankani haina su akanba warning taurakle MP Bimol Akoizamna Irang South Hanaba Honai Haina Committee on Tribal Unity Kotu Namara Sikre Manipur gi Lok Sabha gi MP Dr. Angomcha Bimol Akoizamna Laimakong da Thokiba Unkhanaba adu makhata na South Hale Mahana Phongdokiba waphamna miyamda hena khoirang khoi saunaba phawale haina Kotu Committee on Tribal Unity Sadar Hills Kangpokpina Maral Sikre Kotu na thokpa cherola man hai thasi ki tarama thoida lema khong da thokhiba thodo adugi matungda MP Dr. Bimol Akoijamna phongdokhiba wafam aduna miyam da khoirang khoi sauna bo pohanduna hena phibam lusin hale Kangpokpi district matam sangna miyam gi tangai phadaba polam sing supply tauba thingbadagi government ki mathakta pendaba phongdoktana khongjang sangsenbada violence ki thodo adu thokhibane MP Dr. Bimol Akoijamna Indian Army Central Armed Police Force amasung Central Government ki mathakta hunduna ngangbasi yamna masing yang khalakpa amasung parliamentarian ama oibagi responsible adugi wangma lana mahana wangang le lema khongda maitei ki yumai tharuba aduda mahana maitei miyam ki mahut sinduna wangang tuna leire haide Kukijo community ki oina su security amasung miyam ki welfare ga mari lena wafam pukhana bagi damak mapung phaba political representation Ama mathau tare Manipur government na Kangpokpi district ta tangai phadaba polam sing supply tauba thingjin khiba sigi matang da karigumba thaba amata lokhat pangamdre hiram sigi matang da government na pungning sangdana leiri hairi Kangpokpi district ta tangai phadaba polam sing pusinba thingba sigi matang da kopna yengsenba ga loina na political amasung security gi oiba midyang da kari tauba yaba gi habadu thijin ga da bani hairi Naga Misam Taru Hat Kibagi Matang the Senabami Ani NIA National Investigation Agency CRPF Amasung Manipur Police na Kana Honaduna Pagat Pangam Kibadu Gidamak Tagat Pongdoi Investigating Agency Singna Tauri Batabak Singa Simiam na Sakang Bigadabani Hairi Tangai Padaba Polam Sing Pusilako Ting Badagi Miam na Sang Silatuna protest Tau Kibadu Puna Kaminaba Matau Tai Kongjanga do the Yum Amasung Lanto Mai Tadok to Mahan Kibadu Kotu na Condemn Tawe Kalo Kodimana Violence ki thabak thadok to na estarasigi law and order ki phibam sohan dana thabak tawgadabani haire thaudo adu ki matang da civil society ki luchingba sing phajiliba du khudak ta thadok piyo hariba mi sing adu dimiyambu pha thaduna violence thoktana bo honaba mi sing ni haire amarom da Kangpokpi district ta tangai phadaba polam sing pusinba da thingliba sigi mathakta government na action lokhat piyo ajiguma thaudo si matung du thohan dana ba government honabiyo haire Security ki aswaiba kharadagi thokiba thaudokni ahenba force thajin khre haina Govindas na phongdokre kanto sabal da yumai thabagi thaudo do akanamo ongda condemn tawi maphamadu da security sing khurak hangdana lei adubu kadai danoma aswaiba khara leramgani khalli haina Manipur lenga ki Home Minister Govindas kon thaujam na phongdorakle ngarang Manipur Drivers Association na thaudang lauduna ambulance ani yenthokpagi Manipur da leiba Civil Secretary ta pangthokpa thoramda saruk yaraduna bawmi singna hangba wahangda
Home Minister Gomidas Konthozamna Makhatana Hai, Todok Toko Numit Makta Mio Kunrom Pai, Marsigamanunda Ahum Detent Tauduna, Tamlaga Ataibuna Tadoke, Todo Sigimatana Makataba, Action Sing Localagane, Mapamadu the Tariba Security Forcing, Makeup Nahum Signal Laina Bakangan Krehide, London Mapamadu the CRPF Amadi State Forcing so deploy Tau Cray. Naan CNCR lauduna high level security meeting pangthokiba du da henba security sing deploy tawragani haike leilon bai fai ki thaudo ki matang da pawmi sing na hangba da mahana hai thaudo sing matang da mioi ani phagat ki ba laikhre hojiksu operation sathaba leptre nomini ni humne sing manung ka sena ba sing makhata na phagalakani thajai haiba wafam sing thamke pokso ek ki khudung sa ba launarak pa khudung thinigai ni haide Sahi Taranipan ki makhada leba angang singi mathakta chathaba sexual harassment amadi asshole na singbagi victim oiraba singi ngakpau piriba pokso act asibu parents singna lana sizinarapaki thawong ubada Supreme Court na nungnangba phongdorakle Protection of Children from Sexual Offences Pokso Act 2012 asileba sigi oina Sahi Taranipan ki makhada leba Angang singi mathakta chathaba aranba thong singak thoknabagidama amadi maralairaba singda cherak pinabagidamak semkhiba ek amane aduba hojik India ki mafam ayambada 10S ki manung chaliba nupa masa amade nupi masa singi marakta mari lenarakpagi thong singda mama mapa oiba singna atamnana pokso ek ki makhada case toksinarapagi chang wangkhalakpa sida Supreme Court na ek asigi matangda lakpa case sing kopna yengsinaba poktak pirakhibane Supreme Court ki Justice BB Nagaratna Amadi Justice R. Mahadev ki bench amana Pokso Act Pulana Sizinaragliba Sigimatangda Nunangba Phongdorakibane Hiramasigmatangda Civil Society Organization Amadi Social Workers Singi Maikedegisu India ki Tongan Bumafam Singda 10S Singi Marakta Thokliba Thodo Wathok Sing Asigimatangda Court Lakpa Case Werbasu Yamna Kumna Tizilaga Mara Lay Natraga Laite Habagi Warep Logadabane Habana Singba Kolau Kiasu Lauba Horakre Hade Pokso Case Ki Matangda Akanana Yeng Senaba Central Government na Dashboard Ama Semgadabane Hana Demand Taurokiba do Supreme Court na Yakidre Maram di High Court Asiguma Makalgi Case Singi Matangda Yeng Senaba Committee Amamam Adumak Lejay Hade Konung mamangi lambi pauduna chatkadabagi saruk jiri lambi da chatpana phare haina rakle Pendraba charong singna konung mamangi lambi athobada semjinbinaba apel tawrakle Imphal Mail da leidiba puwari ka sagonariba mafam konung mamangi lambi pauduna chatkadabagi saruk lambi phatabagi jata singthanariba National Highway 37 Imphal jiribam lambi da chatpan hena phare haina rakle Kongba Road Nongmai Bung Satkiba Madi New Sakon Tariba Konung Mamangi Tangal General Gi Mitam Ladiba Corner Gi Lambi Nong Chudrabaso Ising Thumjinduna Amadi Akutpa Porthole Kia Laiduna Ka Hena Lambi Soksilakpadagi Satoka Sintauriba Mioy Sing the Sound Kudong Sadaba Kia Mayaknare Lambi Sida Ising Tung Sinduna Laiba Amadi Porthole Laibana Maram Oraga Accident Hoktuna to Sinduna Sopagi Masing Su Tingamdre Imphal Manugi Yamnamaru Oediba Lambi Asigi Hojik Oeba Piba Masida Marilena Department Singna Yeng Sinbidana Mapu Pandaba Amagum Ladiba Piba Masida Miamna Kamtengna Waraunare Kono Mangi Lambigi Hojik Oediba Piba Masiki Matang the Powdam Laduna Pongdo Kibada Non Kajik Hek Subaga Ising Toina Tumjinbana Lambi Sigi Pipamka Hena Soxilakpadagi Atarong Singda Kudong Sadabaka Mayon Halakpane Adubulabak Tibading as if how the Marilena Department Sing the Laktuna Yeng Sinbiduna Semjin Sajin Bagi Tabak Pakat Bidre Loinana Karikadamong No Kajik Subaga Konung Mangi Mapam Sing is Sing Tumjin Libano Habasu Tigatuna Semdok Sadok Bagi Tabak Tobidabana Nasigi Pibam Asi the Yorakibane Hojik Sulambia Sida Sing Tumjin Duna Labadagi Traffic Jam Topagi Awaba Kudong Sadabaka Mayabnade Loinana Kongkut Kurak Hangduna Labor Maramna Lambia Sida Satokasin Tauriba Mioishinda Kudong Sadaba Kaya Mayok Nahale, Paramaduna Atuba Matam the Marilena Balangaki Department Singna, Lambia Semjin Biduna Amadi Drenes Matik Sana Laitabadagi Non Kajik Hektabada Ising Tung Sinduna Lambi, Sokal Libasi, Toktana Bapakat Bayaba Tabak Pakarangi Hana Pondo Ke. San the Tanaba Port chasing Mamal Tankalak Panamisa Miam the Luke Opoda Lian Tabaga Pankak Oide Hade. Sahi Mari Pajalakaba Irangasana Maram Oiraga Awaba Kaya Mayak Naduna Lighting Etc. Sida, no Magitangai Padaba, Sizinari Basana Tanaba Polam Singi Mamalka, Hena Tankalakona Maram Oiraga, State Asigi Miam Lu Kopoda Lian Tabaga Panka Oide.
Kaitel Chatuna Nomagi Tangai Fadana Sizinaripo Polam Singi Mamalda Kari Ahomba Lairabagi Haina Tigalubada, Numit Karani Mamangda, Alukiziyama the Lupa Kuntra Piramba do Hosik Lupa Yankay Yaure, Niras Kiasa Tau Litarama the Lupa Sam Kungamanga Piramba do Hosik Lupa Samaga Yankay the Hanga Cray, Engine Asatau Litarama the Lupa Sani Kuntra Piramba do Hosikna, Satred Yankay, Emelda Lupa Sani Yankay the Yaukray, Loinana Yerum Plat Amada Lupasani Kun Piramba to Lupasani Humdrada Hagat Cray, Masidanatana Morok Akang Bakezida Hana Lupasani Nipudagina Lupasani Yakairom the Panglamba the Suhauzik Lupasani Modrada Yonara Cray, Yom Tonkoding the Nomagitangai Patana Seasonary Batilahusu Kezida Hana Lupa Kuntra Manga Piramba the Suhauzik Keziam the Lupa Yankayau Cray, Sing Keziam the Lupa Samaga Kunda Yolamba the Suhauzik Keziam the Lupa Sama Yankayagina Samaga. Home Puda Pangle, Nutinamit Kuding Seasonary Basana Tanava Polam Ayamada Saurana KGM the Lupataragi sang the Loina Hangala Cray. Sterasigo in a Hosik Subnagi Low Uba Honarapada, Honarapada Ngai the Bama Dima Pamkara the Low Booksing the Ising Tung the Banamaram Oraga Low, Oyana Dringa Jerak Awaba Matamasida, Mapanagi Pusilakpa Super Hina Kanaba saying Asisuhana KGM the Lupa Kuntramanga Pirambadu, Lupa Ani Hangalakuna Lupa Kuntratare Jau Cray. Seras the Sana Tanaba Polam Singi Mamal Hangalakli Basikari Maram no Hydra Dukandar Sing the Hanguba Matamda, Potsagi Mamal Tanga Impaldi Yorokpana Mamal Hangatna, Yuan the Bayaraktabana Yuan Banihana Yam the line at the Mopakum Pinarake, Yamna Potsagi Mamal, Domonomagi Tanga Hangalakama, the Iran Maram Oraga, Sando Columbi, Lenarakta Batagi Sarah Henry Yabaki Pibam the Lak the Basida. Marilenava departments na akanaba miyang sangbiduna potsagi mamal hengalibasi maram sabra amadi sadabra haina thigatpagi tangai phataba leide karigum maram sadana potsagi mamal hengatpa oiramlagana loge oiba chairak piduna potsagi mamal phangpham thokpa mamalda phanghanaba misam yamna apil tawrakle Tripurada Ichaugi Awaba Mayoknare Orange Alert Lauthokre Haukiba Punkun Marida Tripurada Akanba Nong Subadagi Mapam Kiada Ising Tung Senduna Kudaki Ichau Thokpadagi Miyam Awaba Mayoknare Haukiba Punkun Maria Sida Millimeter Samaga Kuntrani Panrom Nong Sukibana Maram Oiraga Sepa Hizala Districti Bisram Ganjamasung South Tripura Districti Mapam Kiada Ising Tumzilakwadagi Mio Kiana Sana Tangnaba Masumaro Sietsang Poyom Yom Duna Ising the Kwang Yauna Kumduna Ichauki the Mahang Bodilik Yamsing Tamna Lakna K. Seras the West Tripura Masung Sepa Hizala District Tamakatana Nong Sugadori Hana India Med Department na Orange Sela Lauk Thoki Bagalodana Section Tarang Lokat Krehade.